오늘봐. 아씨. 아직 까다시대. 까다시대. 까노. 파이널리 ꯃꯐꯝ ꯌꯧꯖꯔꯦ ꯑꯩꯈꯣꯏ ꯂꯩꯕ ꯃꯐꯝꯁꯦ ꯁꯤꯗ ꯂꯩꯕ ꯁꯝꯕꯩ ꯂꯣꯛꯆꯥꯎ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯍꯥꯏꯕ ꯃꯐꯝꯁꯤꯅꯦꯕꯀꯣ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣꯗ ꯍꯧꯖꯤꯛꯁꯦ ꯂꯩꯆꯤꯟꯁꯦ ꯊꯥꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3 ꯃꯈꯥꯏ ꯇꯥꯔꯦ ꯄꯨꯡ 3 ꯃꯈꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕꯅꯦꯕ ꯉꯁꯤꯁꯦ ꯆꯤꯡ ꯀꯥꯎꯒꯦ ꯇꯧꯕꯅꯦ ꯁꯝꯕꯩꯒꯤ ꯂꯣꯛꯆꯥꯎ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯅꯀꯣ ꯃꯌꯥꯝꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯃ ꯂꯩꯖꯥꯅꯦ ꯑꯗꯨꯗ ꯆꯤꯡ ꯀꯥꯎꯒꯦ ꯑꯗꯨꯗꯨꯒꯤ ꯊꯣꯛꯆꯔꯛꯄꯅꯤ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯉꯔꯥꯡꯗꯣ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯔꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯝꯗ꯭ꯔꯦ ꯑꯗꯨꯝ ꯀꯥꯎꯔꯤꯔꯥ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯤꯡ ꯀꯥꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯤꯉꯩ ꯍꯣꯠꯅꯔꯛꯀꯅꯤ ꯐꯖꯗ꯭ꯔꯒ ꯐꯖꯗ꯭ꯔꯦꯅꯀꯣ ꯃꯌꯥꯝ ꯁꯤꯖꯤꯅ ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯥꯍꯟꯕ ꯍꯥ ꯀꯣꯟꯁꯦ ꯌꯥꯔꯤꯗ ꯀꯩꯗꯅꯣ ꯇꯧꯔꯤꯕꯣ ꯏꯀꯥꯏꯁꯤ ꯇꯧꯔꯒꯅꯨ ꯗꯣꯅꯦ 이까이 큰데. 왜 비디오 걸어들이브라? 홀로가 뭐하는가? 김이야 누가? 장군의 말다. 내가 했던. 뭐지 솔직해? 하. 뭐 속이야? 토이. 야. 그라오라. 무슨 소리야? 이제 무슨 내가 저거 좋아해. 아, 저기 머리 정도가 바꿔라가 했는데요. 아, 바꿔다 없네, 왜 짜이죠? 아, 요리. ngasi mi làm được không? Ngasi mi làm chứ mà đấy. Sáng nay cái cái ấy nè, ấy cái gì đây mi thầu trên này cái thầu trên này cái. Nè sao? Subscribe đây, first day. Cái first day. Mẹ cái nó ngasi cái ơi nè. Keno hai the wale ngasi akhoi keno la ko de pucha ya bu po che ko keno sigi no le se akhoi pulak leibo nante ba hadi nama na mo dum keno pukche singba phuk khaw ya ngau ni ko hadi hoi pukche jaw hai ta le au do keno kai sigi no le se akhoi manga gi no le manga to mo manga gi no le se ke kha di no ma le bo thadi ni ko hi ja wa hudi ta na au do khoi bi gas na dai ko khoi wa dai ko khoi sigi thank you ai do đi thank you anh mang thank you anh đi mà nó mà cứ nhau nhiều quá hay đi bục kia thiền ba hay đi bục kia trầu ba yam lê hay tay có mà không chỉ đây này thì đâu khuyên cả xe đồ kia nung xí ra mà xí lấy cái gì xe yên mà xí cái gì mà không phải kia một thằng bên này đâu đâu phải là xí cái gì cảm nhận mà nó cái đâu rồi chứ 가자래 아야 가자래 시대 ꯃꯌꯥꯝꯅ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯗꯤ ꯄꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗ ꯇꯧꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯟꯅꯔꯕꯣ ꯑꯁ ꯑꯩ ꯈꯜꯂꯦꯕ ꯑꯩ ꯆꯞ ꯇꯥꯏꯌꯦ ꯃꯌꯥꯝ ꯁꯤꯒꯤ ꯅꯨꯗꯜꯁꯦ ꯇꯔꯥꯃꯨꯛ ꯈꯥꯕꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯃꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯋꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯌꯨ ꯉꯝꯕ ꯑꯣꯏꯁꯅꯨ ꯋꯥꯏ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯣꯟ ꯇꯧꯒꯦꯅꯦ ꯊꯥꯔꯦ ꯌꯥꯗ꯭ꯔꯦ ꯀꯂꯥꯁꯤꯗ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯀꯂꯥ ꯀꯩꯅꯣ ꯊꯤꯁꯨ ꯌꯥꯝ ꯐꯥꯏꯅꯤꯡꯉꯦ ꯀꯩꯕ ꯊꯤꯁꯨ ꯌꯥꯝ ꯐꯥꯏꯅꯤꯡꯉꯦ ꯆꯤꯡꯀꯥꯂꯥ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯑꯩ ꯁꯤꯒ ꯇꯧꯔꯤꯁꯦ ꯍꯦꯛ ꯁꯣꯏꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯆꯤꯡ ꯀꯥꯕꯁꯤꯡ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯍꯦꯛꯇ ꯆꯤꯡ ꯀꯥꯕꯗ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨ ꯃꯌꯥꯝꯀꯣ ꯑꯩꯒꯤ ꯊꯤ ꯐꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯍꯜꯂꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯑꯩꯒꯤꯗꯤ ꯃꯤꯡ ꯀꯩꯅꯣ ꯐꯤꯗ ꯑꯗꯨꯝ ꯃꯤꯡ ꯊꯥꯕꯅꯦꯕ ꯐꯤꯗ ꯃꯤꯡ ꯊꯥꯏꯌꯦ ꯃꯌꯥꯝ ꯇꯥ ꯌꯥꯏ ꯐꯨꯕꯥꯏꯗꯨꯔꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯄꯁꯤ ꯀꯥꯕꯗꯤ ꯋꯥꯔꯦ ꯑꯗꯨ ꯀꯥꯗꯣꯏꯔꯅꯦ ꯀꯥꯗꯣꯏꯅꯦ ꯑꯃꯨꯟ ꯍꯥ ꯑꯩ ꯂꯥꯁꯇ ꯑꯃꯨꯛ ꯇꯥꯖꯔꯒꯦ ꯁꯤ ꯑꯃꯨꯟ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ
ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯌꯦꯡꯒꯅ ꯀꯩꯅꯣ ꯇꯧꯅꯦꯕ ꯃꯐꯝꯁꯦ ꯔꯤꯖꯥꯔꯚ ꯂꯧꯕ ꯍꯥꯏꯗꯤ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯔ ꯊꯝꯃꯦꯕꯀꯣ ꯃꯤ ꯀꯌꯥꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯗ꯭ꯔꯦꯗ ꯌꯣꯛꯁꯤꯗꯤ ꯇꯧꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯋꯥꯔꯦ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯊꯤꯁꯨ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯀꯩꯅꯣ ꯑꯩꯅ ꯈꯥꯡꯖꯟꯕꯗ ꯃꯥꯁꯦ ꯋꯥꯖꯔꯕꯅꯦꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯊꯛꯇꯀꯣ ꯌꯧꯗꯤ ꯌꯧꯗꯣꯔꯦꯗ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯦꯛꯁꯦ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯌꯧꯔꯦ ꯋꯥꯔꯁꯨ ꯋꯥꯔ ꯃꯌꯥꯝ ꯀꯥꯖꯔꯛꯀꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯇꯥꯅꯤꯡꯗꯕ ꯈꯔꯗꯤ ꯌꯥꯎꯔꯝꯃꯅꯤ ꯇꯥꯅꯤꯡꯉ ꯇꯥꯎ ꯇꯥꯅꯤꯡꯗ ꯇꯣꯛꯎ ꯅꯋꯥ ꯂꯧꯗꯦ ꯋꯥꯏꯑꯦꯕ ꯚꯤꯎ ꯊꯥꯔꯛꯑꯅꯨ ꯊꯤ ꯑꯣꯏꯅꯤꯡꯉꯤ ꯑꯩꯅ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯃꯐꯝ ꯌꯧꯖꯔꯦ ꯑꯩꯈꯣꯏ ꯂꯩꯕ ꯃꯐꯝꯁꯦ ꯁꯤꯗ ꯂꯩꯕ ꯁꯝꯕꯩ ꯂꯣꯛꯆꯥꯎ ꯚꯤꯎ ꯄꯣꯏꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯚꯤꯎ ꯄꯣꯏꯟ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯒꯦ ꯑꯗꯨꯗ ꯄꯨꯈꯠꯂꯣ ꯑꯩꯁꯦ ꯉꯁꯥꯏꯈꯩ ꯀꯥꯕ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯔꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤ ꯌꯧꯔꯀꯥꯟꯗꯤ ꯋꯥꯕꯗꯣ ꯑꯩꯁꯨ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯗꯩ ꯊꯤ ꯐꯩꯕ ꯐꯩ ꯍꯥꯏꯕ ꯁꯤꯗ ꯀꯥꯔꯛꯄꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯀꯥꯔꯛꯄꯁꯦ ꯐꯥꯏꯅꯦꯜꯂꯤ ꯚꯤꯎ ꯄꯣꯏꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯁꯤꯗ ꯂꯩꯔꯦ 이신기 씨가 이제 ngay 소이다. 돈 솜. 이신 거나로이더라. 돈 솜이봐. 이신 사 쿠레젤. ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯏꯀꯣ ꯕꯤꯀꯥꯁ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯀꯞꯅꯣꯗ ꯌꯥꯔꯦ ꯈꯤꯔꯦ ꯈꯤꯔꯦ ꯇꯁꯦꯡꯅ ꯈꯤꯔꯦꯅ ꯑꯩꯒꯤ ꯄꯨꯔꯥ ꯁꯣꯛꯀꯅꯤꯅꯦ ꯑꯣ ꯑꯗꯨꯅꯤꯗꯅ 이신 ꯀꯌꯥꯝ ꯊꯥꯒꯦ ꯀꯩꯅꯣ ꯃꯁꯥꯒꯤ ꯀꯥꯞꯊꯣꯛꯆꯩꯔꯣ ꯁꯤꯁꯦ ꯁꯧꯕꯩꯔꯕ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯇꯥꯏ ꯑꯩꯗꯤ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯖꯗ꯭ꯔꯤꯕꯅꯤꯀꯣ ꯀꯣꯀꯣꯂꯥꯒꯤ ꯑꯃ ꯇꯥꯛ ꯈꯜꯂꯀꯥꯟꯗ ꯁꯧꯒꯠꯂꯛꯄ ꯃꯁꯥꯒꯤꯗꯣ ꯐꯣꯟ ꯃꯃꯥꯏꯗ ꯐꯤꯂꯝ ꯇꯠꯁꯜ ꯂꯩꯔꯝꯃꯦ ꯀꯥꯏ ꯆꯣꯡꯉꯤꯅꯣꯕ ꯑꯩ ꯐꯖꯔꯦ ꯁꯤꯗꯤ ꯀꯣꯗ꯭ꯔꯣꯏꯗ ꯆꯣꯡꯉꯦ ꯀꯣꯗ꯭ꯔꯣꯏꯗ ꯆꯣꯡꯉꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯥ ꯂꯥꯛꯑꯕꯤꯖꯅꯤ ꯆꯥꯔꯤꯅꯦ ꯍꯥ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤ ꯀꯌꯥ ꯀꯟꯅ ꯌꯦꯡꯅꯒꯨꯝꯁꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯅꯪꯒꯣ ꯅꯝ ꯇꯥꯗꯣꯅꯦ ꯍꯟꯗꯣ ꯀꯩꯅꯣ ꯃꯥꯏꯀꯦꯜ ꯂꯥꯛꯑꯣ keno oinamgi keno nang tin chumi dai khang 마틴 열죠. 빠지 마틴 열죠. nang tin roi jo tin lưỡi cái nữa 근데 만 자, 이거 좀 만들지나. hả nhảy không như những trai sao this is the seven bite 왜 biểu diễn một trai không nè 나도 나 거기 맞죠 온다 오늘이야 ಅದನ್ನ ಕ್ಯಾಕಲ್ ಹೆಂಗದವಿ ಹಾಯ್ಜೆ ಮೈನ ಲಾನ್ ಬಾಯ್ತಾರೆ kasi ay tingin sa iyo hawe em mà hawe aje sai tham je kharaw de atapo yo mo khanda bla tam ne kai tham nang ja sida tham ai bane sai da yuat kya ba ta kai je sai ka ba चलो साइड चीज़ों में हम कमेंट पे करा नवानो बिजन दे ना मारी जम खाओ दे kami na ba bani as ayo lagi mau kontak belum kok as jadi saya cakap yang belum mampu na ba ha belum mampu tu jadi bani belum tak as ni le ni le jabe solo hao ba Kamu sao vậy là mày? vậy nên cho các video là bây giờ tôi cút ra ăn tay hay năng dọ Video nhưng mà chỉ hiện. à đâu mẹ em
ꯁꯥꯎ ꯌꯥꯗꯦ ꯁꯤꯒꯤ ꯁꯨꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯥꯏꯅ ꯀꯩ ꯋꯥꯔ ꯍꯥꯏꯔꯦ ꯇꯥꯛ ꯂꯥꯎꯅ ꯌꯥꯝ ꯀꯟꯅ ꯂꯦꯡꯒꯅꯨꯀꯣ ꯁꯦ ꯁꯥꯏ ꯅꯣꯏ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯁꯤ ꯆꯞ ꯆꯥꯏ ꯍꯥ ꯅꯄꯥꯔꯒ ꯏꯁꯩ ꯁꯥꯁꯨ ꯌꯥꯔꯦ ꯖꯒꯣꯏ ꯁꯥꯁꯨ ꯌꯥꯔꯦ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯁꯨ ꯌꯥꯔꯦ ꯀꯣ ꯀꯣꯏꯗ ꯀꯨꯏꯅ ꯀꯣꯏꯊꯣꯛꯄꯅꯤꯗ ꯌꯨꯝꯗ ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒ ꯑꯗꯒꯤꯗꯤ ꯊꯕꯛꯇꯨ ꯁꯨꯝ ꯁꯨꯔꯒ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯗꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯚ꯭ꯌꯨꯒꯁꯦ ꯌꯦꯡꯕ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯆꯔꯛꯄꯅꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯚꯥꯏ ꯑꯦꯅꯤꯊꯤꯡ ꯍꯥꯏꯅꯤꯡꯕ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯊꯃꯣꯏ ꯍꯨꯅ ꯐꯖꯩ ꯀꯩꯗ ꯐꯖꯩꯅꯣꯗꯤ ꯈꯪꯗꯦ ꯃꯤ ꯍꯥꯏꯅ ꯁꯨꯝ ꯍꯥꯏ ꯀꯣꯏꯁꯟꯒꯤꯅꯣ ꯀꯣꯏꯁꯟ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯉꯥꯏꯈꯣ ꯑꯁꯦꯡꯕꯩꯅꯦ ꯅꯝꯖꯜꯂꯨ ꯃꯉꯣꯟ ꯊꯥꯖꯜꯂꯨ ꯁꯤ ꯐꯖꯗꯦ ꯌꯥꯝꯃꯦ ꯇꯨ ꯀꯩꯅꯣ ꯑꯗꯣ ꯁꯤ ꯍꯨꯟꯗꯣꯛꯄꯝꯁꯦ ꯀꯩꯒꯤ ꯍꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤ ꯀꯩꯅꯣ ꯁꯝꯕꯩ ꯂꯣꯛꯆꯥꯎꯁꯤꯀꯣ ꯁ꯭ꯋꯥꯏ ꯁꯝꯕꯩ ꯂꯣꯛꯆꯥꯎꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯚꯤꯌꯨ ꯄꯣꯏꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯆꯠꯄꯩ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯣꯏ ꯕꯤꯀꯥꯁ ꯅꯪ ꯀꯩꯗꯧꯔꯒꯦ ꯕꯤꯀꯥꯁ ꯅꯊꯤꯒ ꯆꯤꯖꯝꯕ꯭ꯔꯣ ꯂꯦ ꯖꯣꯔꯗꯥꯟ ꯇꯣꯡꯉ ꯀꯤꯕ꯭ꯔꯥ ꯖꯣꯔꯗꯥꯟ ꯊꯨꯒꯦ ꯖꯣꯔꯗꯥꯟ ꯇꯣꯡꯉ ꯀꯤꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯁꯤꯗꯤ ꯅꯤꯇꯪ ꯀꯨꯝꯅꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯃꯝꯖꯟꯒꯤ ꯕꯥꯅꯤ ꯉꯁꯥꯏ ꯈꯨꯋꯥꯗꯣ ꯐꯥꯏꯅꯤꯡꯉꯝꯃꯤ ꯀꯩꯅꯣ ꯋꯥꯃꯟꯗꯅ ꯋꯥꯃꯟꯗꯅ ꯊꯤ ꯐꯥꯏꯅꯤꯡꯉꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯦꯁꯤꯅ ꯑꯗꯨꯕꯨ ꯍꯣꯠꯅꯕꯅꯦ ꯑꯩꯁꯨ ꯃꯦꯟꯁꯤꯜꯂ ꯀꯥꯈꯠꯂꯛꯄꯅꯦ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯃꯦꯟꯁꯤꯟꯕꯅꯦ ꯍꯦꯛꯇ ꯑꯉꯥꯡꯕꯗ ꯑꯩꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯇꯠꯂꯤꯕꯅꯦ ꯑꯗꯨ ꯀꯩꯅꯣ ꯋꯥ ꯉꯥꯡꯕꯩ ꯀ꯭ꯂꯥꯁ ꯑꯝꯇ ꯂꯧꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯦꯁꯟ ꯑꯃꯗꯤ ꯃꯥꯏꯀꯦꯜꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯦꯖꯤ ꯑꯃ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯑꯂꯨ ꯌꯦꯟ ꯀꯦꯖꯤ ꯑꯃ ꯊꯥꯎ ꯊꯨꯝ ꯑꯗꯨꯅ ꯑꯗꯨ ꯑꯇꯩ ꯅꯠꯇꯤꯌꯦ ꯀꯩꯒꯤ ꯈꯅꯥꯎ ꯇꯦꯡꯅꯕ ꯈꯅꯥꯎ ꯍꯥꯏꯗꯤ ꯚꯣꯀꯦꯜꯗꯣ ꯑꯥ ꯁꯦꯡꯅ ꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯐ꯭ꯔꯤꯗꯝ ꯑꯣꯏꯅ ꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯃꯁꯥꯒꯤ ꯃꯥꯜꯂꯤꯕꯨ ꯅꯠꯇꯦ ꯃꯥꯅ ꯀꯦꯖꯤ ꯑꯃ ꯇꯤꯜꯍꯧ ꯆꯅꯝ ꯃꯣꯔꯣꯛ ꯀꯜꯂꯒ ꯑꯗꯨꯝ ꯈꯅꯥꯎ ꯈꯔ ꯇꯦꯡꯀꯅꯤ ꯑꯣ ꯑꯩꯉꯣꯟꯗ ꯐꯥꯖꯗꯕ ꯌꯥꯎꯏꯗꯣ ꯑꯅꯝꯕ ꯍꯥꯁꯨꯕ ꯑꯃ ꯌꯥꯎꯏꯗꯣ ꯑꯗꯨ ꯐꯅꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯅꯝꯕ ꯍꯥꯁꯨ ꯀꯥꯔꯟꯗꯤꯕ ꯑꯩꯁꯦ ꯑꯅꯝ ꯍꯥ ꯆꯨꯔꯤꯕꯀꯣ ꯅꯪ ꯀꯦꯖꯤ ꯑꯃꯒ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯇꯤꯜꯍꯧ ꯆꯅꯝ ꯅꯪꯅ ꯌꯥꯝꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯤꯡꯉꯒꯅ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯃꯆꯤꯟꯗꯣ ꯑꯗꯨꯅ ꯌꯦꯡꯉꯗꯤ ꯍꯣꯏꯅꯦ ꯍꯥꯏꯗꯤ ꯅꯪ ꯌꯥꯝ ꯈꯪꯉꯦ ꯑꯅꯝꯕ ꯍꯥꯒ ꯈ꯭ꯌꯥꯎ ꯑꯅꯝꯕ ꯄꯨꯡꯐꯥ ꯐꯥꯔꯦ ꯈꯣꯡꯒꯁꯦ ꯂꯣꯏꯅ ꯅꯪ ꯉꯥꯡꯕ ꯀꯤꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯣ ꯇꯥꯎ ꯕꯤꯀꯥꯁ ꯍꯥꯏꯁꯦ ꯃꯃꯥꯗꯨꯅꯦꯕ ꯍꯥ ꯉꯁꯥꯏꯗꯤ ꯑꯩ ꯇꯥꯗ꯭ꯔꯕ ꯑꯗꯣ ꯃꯊꯪꯗꯗꯤ ꯐꯖꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯣꯠꯇꯨꯁꯨ ꯑꯍꯥꯎꯕ ꯑꯣꯏꯍꯜꯂꯣꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯎꯇꯦꯕ ꯌꯨ ꯑꯃꯇꯪꯒ ꯍꯥꯞꯄꯝꯃꯗꯤꯕꯀꯣ ꯕꯦꯁ ꯇꯥꯒꯗꯝꯅꯤ ꯆꯥ ꯑꯃ ꯀꯩ ꯑꯃꯒ ꯑꯩ ꯀꯩꯅꯣ ꯃꯅꯨꯡꯗ ꯁꯤ ꯄꯣꯛꯊꯣꯛꯄꯗꯣ ꯇꯧꯔꯦꯕ ꯈꯣꯡꯌꯥ ꯅꯠꯇꯕꯤꯗ ꯀꯩꯅꯣꯒꯤꯗ ꯁꯤꯒꯤ ꯈꯨꯅꯤꯡꯒꯤ ꯀꯩꯅꯣ ꯃꯊꯛꯀꯤꯗꯣ ꯈꯣꯡꯅꯤꯡ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯂꯨꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯅꯦꯆꯔ ꯀꯩꯅꯣ ꯋꯥꯕ꯭ꯔꯣ ꯕ꯭ꯔꯣ ꯋꯥꯗꯤꯌꯥ ꯁꯤꯅ ꯀꯩꯒꯤ ꯑꯩꯈꯣꯏ ꯁꯥꯏ ꯆꯤꯟꯅꯕ ꯅꯇꯨꯗꯤꯒ ꯋꯥꯅꯕ꯭ꯔꯣ ꯁꯤꯗꯤ ꯇꯨꯝ ꯑꯩ ꯋꯥꯗꯦ ꯋꯥꯗꯤꯌꯥ ꯍꯩꯈꯥꯒꯤ ꯋꯥ ꯅꯝꯖꯔꯛꯑꯒꯦ ꯍꯣꯔꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯖꯔꯒꯦ